ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯉꯁꯤꯗꯒꯤ ꯍꯧꯈꯤꯕ ꯕꯣꯁꯦꯝꯅ ꯂꯧꯕ ꯀ꯭ꯂꯥꯁ 10 ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯌꯥꯏꯔꯤꯄꯣꯛꯇ ꯂꯩꯕ PLC ꯑꯦꯀꯥꯗꯃꯤꯗ ꯍꯥꯡꯕ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯗ ꯇꯥꯕ ꯁꯥꯇ꯭ꯔꯁꯤꯡꯗ ꯅꯣꯠ ꯄꯤꯁꯤꯜꯂꯝꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄ꯭ꯔꯤꯟꯇꯤꯡ ꯃꯦꯆꯤꯟꯅꯆꯤꯡꯕ ꯀꯌꯥ ꯏꯟꯗꯤꯖꯤꯅꯁ ꯌꯨꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯪꯂꯩꯄꯥꯛ IYAKꯅ ꯐꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯇꯝꯄꯥꯛꯀꯤ ꯃꯤꯌꯥꯝꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯇꯧꯕꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯀꯝꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣꯇꯨꯅ ꯐꯣꯡꯗꯣꯔꯛꯂꯤ ꯄꯤꯛꯂꯕ ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯄ ꯐꯤꯂꯝꯁꯨ ꯃꯥꯂꯦꯝꯗ ꯐꯤꯗꯥ ꯀꯟꯕ ꯉꯝꯂꯦ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝ ꯕꯨꯡꯅ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ BAFTAꯒꯤ ꯕꯦꯁꯠ ꯐꯤꯂꯝ ꯑꯦꯋꯥꯔꯗ ꯐꯪꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯅ ꯂꯛꯁꯃꯤ ꯄꯤꯌꯥꯔꯤ ꯗꯦꯕꯤꯅ ꯗꯤꯔꯦꯛꯁꯟ ꯄꯤꯕ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯕꯨꯡꯅ ꯕ꯭ꯔꯤꯇꯤꯁ ꯑꯦꯀꯥꯗꯃꯤ ꯑꯣꯐ ꯐꯤꯂꯝ ꯑꯦꯟड ꯇꯦꯂꯤꯚꯤꯖꯟ ꯑꯥꯔꯠ BAFTAꯒꯤ ꯕꯦꯁꯠ ꯖꯦꯅꯔꯦꯜ ꯑꯦꯟड ꯐꯦꯃꯤꯂꯤ ꯐꯤꯂꯝ ꯀꯦꯇꯦꯒꯣꯔꯤꯗ ꯕꯦꯁꯠ ꯐꯤꯂꯝꯒꯤ ꯑꯦꯋꯥꯔꯗ ꯐꯪꯕ ꯉꯝꯈ꯭ꯔꯦ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯟꯗꯟꯗ ꯂꯩꯕ ꯔꯣꯌꯦꯜ ꯐꯦꯁꯇꯤꯚꯦꯜ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ 74ꯂꯛ ꯁꯨꯕ BAFTA ꯑꯦꯋꯥꯔꯗ ꯁꯦꯔꯦꯃꯣꯅꯤꯗ ꯕꯨꯡꯅ ꯍꯣꯂꯤꯋꯨꯗꯀꯤ ꯅꯣꯃꯤꯅꯦꯇꯦꯗ ꯇꯧꯕꯗ ꯌꯥꯎꯔꯕ ꯑꯆꯧꯕ ꯐꯤꯂꯝ ꯖꯨꯇ꯭ꯔꯣꯄꯣꯂꯤꯁ 2 ꯂꯤꯂꯣ ꯑꯃꯗꯤ ꯁ꯭ꯇ꯭ꯔꯤꯠꯁ ꯑꯃꯗꯤ ꯐ꯭ꯔꯥꯟꯁꯀꯤ ꯁꯥꯏꯟꯁ ꯐꯤꯛꯁꯟ ꯃꯨꯚꯤ ꯑꯥꯔꯀꯣꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯗꯨꯅ ꯖꯦꯅꯔꯦꯜ ꯐꯤꯂꯝ ꯀꯦꯇꯦꯒꯣꯔꯤꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ BAFTA ꯑꯦꯋꯥꯔꯗ ꯐꯪꯈꯤꯕꯅꯤ ꯑꯦꯛꯁꯦꯜ ꯏꯟꯇꯔꯇꯦꯟꯃꯦꯟꯠ ꯆꯣꯛꯕꯣꯠ ꯏꯟꯇꯔꯇꯦꯟꯃꯦꯟꯠ ꯑꯃꯗꯤ ꯁꯨꯏꯇꯦꯕꯜ ꯄꯤꯛꯆꯔꯅ ꯄꯨꯟꯅ ꯀꯣ-ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯑꯁꯤꯗ ꯒꯨꯟꯒꯨꯟ ꯀꯤꯞꯀꯦꯟ ꯕꯂꯥ ꯍꯤꯖꯝ ꯑꯉꯣꯝ ꯁꯅꯥꯃꯇꯨꯝ ꯖꯦꯅꯤ ꯈꯨꯔꯥꯏꯅꯆꯤꯡꯕ ꯁꯔꯨꯛ ꯌꯥꯔꯤ ꯂꯣꯏꯅꯅ ꯔꯣꯅꯤꯠ ꯆꯤꯉꯥꯡꯕꯝ ꯑꯃꯗꯤ ꯔꯣꯕꯤꯟ ꯕꯂꯥꯄꯣꯔꯤꯌꯥꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯃ꯭ꯌꯨꯖꯤꯛ ꯄꯤꯔꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦꯁꯨ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯂꯛꯁꯃꯤ ꯄ꯭ꯔꯤꯌꯥ ꯃꯁꯥꯅ ꯑꯣꯏꯔꯤ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ BAFTA ꯑꯦꯋꯥꯔꯗ ꯄꯤꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ BAFTAꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯔꯤꯕ ꯄ꯭ꯔꯤꯟꯁ ꯆꯥꯔꯂꯤꯁ ꯄ꯭ꯔꯤꯟꯁꯦꯁ ꯑꯣꯐ ꯋꯦꯜꯁ ꯀꯦꯊꯔꯤꯟ ꯍꯣꯂꯤꯋꯨꯗꯀꯤ ꯁꯛꯅꯥꯏꯔꯕ ꯑꯦꯛꯇꯔ ꯂꯤꯑꯣꯅꯥꯔꯗꯣ ꯗꯤꯀꯦꯄ꯭ꯔꯤꯌꯣ ꯇꯤꯃꯣꯊꯤ ꯆꯥꯂꯥꯃꯦꯠ ꯃꯥꯏꯀꯦꯜ B. ꯖꯣꯔꯗꯥꯟ ꯀꯦꯠ ꯋꯨꯗꯁꯟ ꯑꯃꯗꯤ ꯑꯇꯩ ꯁꯛꯅꯥꯏꯔꯕ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ ꯑꯦꯋꯥꯔꯗ ꯂꯧꯕꯒꯤ ꯋꯥꯔꯣꯜꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯂꯛꯁꯃꯤ ꯄ꯭ꯔꯤꯌꯥꯅ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯕ ꯋꯥꯍꯩꯅ ꯍꯧꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡꯅ ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗ꯭ꯔꯕ ꯏꯟꯇꯔꯅꯦꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟꯁꯤꯡ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯏꯔꯥꯡ ꯃꯥꯌꯣꯛꯅꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯕꯨꯡꯅ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ BAFTA ꯑꯦꯋꯥꯔꯗ ꯐꯪꯂꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ Y. ꯈꯦꯝꯆꯥꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯒꯤ ꯋꯥꯔꯣꯜꯗ ꯍꯥꯏ ꯂꯛꯁꯃꯤ ꯄ꯭ꯔꯤꯌꯥꯅ ꯄꯤꯛꯂꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯥꯔꯠ ꯑꯦꯟড ꯀꯜꯆꯔꯕꯨ ꯃꯥꯂꯦꯝꯒꯤ ꯐꯝꯕꯥꯛꯇ ꯃꯁꯛ ꯇꯥꯛꯄ ꯉꯝꯂꯤꯕꯁꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯍꯥꯛꯅ ꯃꯃꯤꯡ ꯂꯩꯕ ꯐꯤꯂꯝ ꯀꯌꯥ ꯗꯥꯏꯔꯦꯛꯁꯟ ꯄꯤꯗꯨꯅ ꯃꯅꯤꯄꯨꯔꯕꯨ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯂꯛꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯅꯨꯃꯤꯠ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯖꯈ꯭ꯔꯦ ꯔꯥꯖꯁꯊꯥꯟꯒꯤ ꯖꯨꯗꯥꯄꯨꯔꯗ ꯅꯨꯃꯤꯠ ꯑꯃꯠꯇꯗ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕ ꯅꯨꯄꯤ ꯃꯆꯤन ꯃꯅꯥꯎ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯖꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯁꯣꯚꯥ ꯆꯍꯤ 25 ꯑꯃꯁꯨꯡ ꯕꯤꯃꯂꯥ ꯆꯍꯤ 19ꯅꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯣꯖꯥ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯤꯁꯤ ꯑꯁꯤ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯑꯃꯁꯨꯡ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯊꯧꯋꯤꯟꯁꯤꯟ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕꯒꯤ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯔꯤꯄꯣꯔꯠꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯤ ꯍꯨ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃ ꯆꯥꯁꯤꯟ ꯊꯛꯆꯤꯟꯗꯨꯅ ꯁꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯁꯤꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠꯇꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠ ꯂꯥꯛꯂꯕ ꯃꯇꯝꯗ ꯈꯪꯂꯒꯅꯤ ꯍꯥꯏꯔꯤ ꯁꯣꯚꯥ ꯑꯃꯗꯤ ꯕꯤꯃꯂꯥꯒꯤ ꯃꯃꯥꯅꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯁꯤꯈꯤꯕ ꯑꯁꯤ ꯃꯄꯥ ꯑꯃꯁꯨꯡ ꯃꯄꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯗꯨꯅ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯅꯝꯐꯨꯗ ꯂꯨꯍꯣꯡꯅꯕ ꯍꯣꯠꯅꯕꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈꯤ ꯄꯨꯂꯤꯁꯅ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯃꯥꯒꯤ ꯋꯥꯐꯝ ꯑꯁꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯑꯟꯅꯦꯆꯔꯦꯜ ꯗꯦꯊꯀꯤ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯕꯐꯔ ꯖꯣꯟꯁꯤꯡ ꯑꯁꯤ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯁꯤꯜꯅꯤ ꯍꯥꯏꯅ ꯀꯝꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣꯇꯨꯅ ꯐꯣꯡꯗꯣꯔꯛꯂꯤ ꯕꯐꯔ ꯖꯣꯟꯁꯤꯡ ꯑꯁꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯃꯔꯛꯇ ꯈꯥꯏꯗꯣꯛꯂꯤꯕ ꯂꯩ ꯑꯗꯨꯅꯤ ꯍꯥꯏꯅ ꯀꯝꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣꯇꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜ ꯚꯦꯂꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯁꯗꯔ ꯍꯤꯜꯁ ꯀꯥꯡꯄꯣꯛꯄꯤ ꯌꯥꯎꯅ ꯀꯨꯀꯤ ꯖꯣꯟꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯉꯥꯛꯁꯦꯟꯕ ꯑꯃꯗꯤ ꯁꯦꯞ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤ ꯀꯣꯇꯨꯒꯤ ꯑꯀꯟꯕ ꯋꯥꯔꯣꯜ ꯌꯥꯎꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯗ ꯕꯐꯔ ꯖꯣꯟ ꯍꯥꯏꯕꯁꯤ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯇ꯭ꯔꯥꯏꯕꯦꯜ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯁꯦꯐꯒꯥꯔꯗ ꯇꯧꯅꯕ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯚꯥꯏꯑꯣꯂꯦꯟꯁ ꯊꯣꯛꯇꯅꯕ ꯊꯝꯕ ꯖꯣꯟꯁꯤꯡꯅꯤ ꯍꯥꯏꯔꯤꯕ ꯖꯣꯟꯁꯤꯡ ꯑꯁꯤꯅ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯗ
makatana physical atrocities chathaba barrier amagum thamlibani hairi Manipurda center na BJP na lusingba anaubalanga ama semleba ase criticize tawraduna hai center gi khongtang ase minority oriba kukezo community singi political economy amadi security bu thosadaba khongtang ne kodugi core oiba demand paladuna hai Indian Constitution ge Article 239A ge makada committee amadi kukezo miyamna taliba demand union territory with legislature ase pibagi mahutta forced political reconciliation oina Singi Kukizo Amasung Belegi Maitei Punsenuna Zeni normalcy oibe yaroi Makogi demand sing pangriba paupa Tung koiba santi Amasung normalcy purang na bagi manglan ase Mami Samli Haina statement asina pongdurakli Irana law uba yadraba district tara gilopam singi damak center na lupa crore marfu manga lak marfu matoi rom fitharak labasu Manipur langak na pitok tana leire Haukiba kumza 2023 ge May ahumdagi thokiba irang asina maram oiraga kumza 2024-25 fawgi oina law uba yadaba lakpam singi phangpham thokpa compensation langana atubada lawmisingda pithopiyo haina Coordinating Committee on Manipur Integrity Manipur gi Farmers Wing convener Siam Kumana phongdokre ngasi lampel leiba kokomi gi mai loisangda pangthokiba pawgi mifam amada Siam Kumana makha taraduna hai irang asina maram oiraga law uba yadaba district tara gi lokpam singi damak center na kumza 2024-25 ki oina lupa crore marfu manga lak marfu matoi rom pirakrabasu Manipur lengakna hojik phawba pithoktana leiri Agriculture Department na haukiba kumza 2025 ki February tara marida irang asina law uba yadraba lokpam lising tara sani marfu taruk ki list Home Department amadi district singi makok tongba officer singda senpham sing adu pithokna bagi damak list pikhat krabasu hojik phawba thabak oina pangthokpa leitri mana makha taraduna hai masida natana kumza 2025-26 ki oina law uba yadaba mafam sing survey tawna bagi damak langana order ama thoktana leiri awaba kaya mayoknariba lawmi singi phangpham thokpa senpham atubada pithok piu Karigumba atuba matamda lawmi singi phangpham thokpa senpham sing pitoktrabadi lawmi single lonana kokomi farmers wing na khongjang sachilagani nauna semloi balanga asina ahanbagi oina IDP singbu makoi gi mayumda hanjin hanaba pandam thamliba adu IDP singi phangpham thokpa haksing hana pitoktrabadi makoina mayumda hanjinbada awaba amadi khudongchada bakaya mayoknakigani hana se phongdokki Maitei Sothe Kabui amadi Maring Purup Punna ahanba oina Sajibu Nongma Panba Serauba Thoram Pangthokadauri Sanamai Lining Saliba Lamdam Asigi Yellow Purup Oiriba Maitei Sothe Kabui amadi Maring Purup Putsinduna ahanba oina Sahi Hauba Sajibu Nongma Panba Serauba ki Thoram Pangthokadauri Thoram asi Purup Mari Asigi Lusingba Sing Putsinduna State ki thakta aponba kangli Yellow Purup Sajibu Nongma Panba Kumai Festival Committee haina mingtonba Lup ama semdana pangthokadabani hairi Asigomba tawram ase pangthoknaba honariba committee asibu laingakna masa khangbiduna sai khudingi tawram pangthokpada mapung phanaba budget senpam hapinaba apel tawrakle amaromda lining sanami temple board ki kabui loisangi sanglakpa kamson gamumai kabuibu hariba committee asigi chairman oibaga lonena vice chairman da mathang sitna Taujatra Sothe amadi Maisnam Ibobu Khankre Chairman amadi Vice Chairman Kalabasing Kudaktagi Thaupu ayaba ngasi Lining Sanamai Temple Board tabangtokpa pawgi mifam amada board asigi BP Vidyapati Sanjamna lautokki Lining Thau Sanamai Temple Board ki miyeng makada Taromase Committee asina senduna handak saidagi hauduna lakliba March tara mapanda Sothe Purupna kundariba Bishnupur District ki Lamlang Hupu Village ta pangtokani hairi Kwamana yonba dukan mamangda bom langsinduna pokai halam lei Thawal Police Station ki manung chanba Wangjing New Market ta Kwamaru mana yonba dukan amada masakangdaba singna bom langsinduna pokai halam lei bom pokaiba aduda thangnana leiba dukan yauna akai atoi thokle hairi Thaudo ase ngarang numidang pung 10 makairom taba matamda thokibani hairi bom langsilamliba dukan adu Hairok Part 3 tarong bom laikai Bamon Leraktagi Ningthaujam Bijan Kumar Elias Robin Singh Sahi nipu manga apokpa lekhidraba angang singna phambani Bijan Kumar hana Indian Army oirambadagi thabaktagi potaraga leibani hairi pawasina hai masakangdaba sing aduna bom langsinduna pokai halamliba dukan adugi shutter da bom masena fauduna satkibagi dakpam sing leiramki
Loinana Tanana Laiba, Laisram Santi Devi Kopi Amagi, Kong Yonba Dukansu, Akai Atoikara Tokibuga Loinana, Santi Masasu, Dukan Aduda, Ahing Lektuna Lady Bani, Bom Pokarakpa Aduda, Makipo Tampa, Maisalapa Aduda, Santi Su Gyan Mangdana, Wantaraki Hairi. Taudo aduga mari lainana Thawal Police Station ki team ama dukan aduda laktuna spot inquiry tawkhre police ki makedege makata na thizinaba case amasu register tawre hanasu police ki pau amana hairi panba yabadi masak khangdaba singna bom langchanduna pokai halamliba ningthauzam Bijan Kumar ki dukan asemaktada tha kharagi mamangdasu nomai kapsil lamba ki thaudok laikhrabani hairi